Online Manipuri numidangi pau yengbiriba pumnamang puthoi lai somna khurumjari ahanbada maroiba pau laipak apunba kholaugi update gi lokhatjarke itham laikhongda Kukising nongmai kapsin duna landarakpa Hwrakle athowa singi isor khurumsi Thadou furufna makhoi Kuki furuf ki manung chande hairubagi KNF na Thadou furufta khut thagani Haikhre Manipur thugaina ba afong bayekna ba masak khanglaba fawba Manipur lenga na tumina leribasi karigino Manipur lengang mapu oiriba Chief Minister dagi hauna tai Minister amasung MLA sing pumna magna Manipur da thokliba kangluf anigi sathiraba lana si loisina ba honabada lofam thokpa thodang si laudana tumina leisin bagum tawriba si karigino haiba wahang leibak miyamna hangnaba Hwrakle wahang asigi pawkhu maikhoi lengak loi singna leibak miyam da sengna pifam thoi Manipur thugaina ba honariba afong ba yekna ba kanano haibadu Manipur lenga amasung Bharat lenga animang na mayek sengna khangli afong ba yekna ba mayek sengna khanglaba fawbada makhoi gi mathakta lokhotpam thokpa thabak amata lokhatana leiribasi Manipur miyamna amata penadre thawong asina takpadi Manipur lengak amadi Bharat lengak anina Manipur thugaina ba honariba Twni Kuki narco terrorist sing asi fongna chap manare haibasini Hawjiksu Twni Kuki narco terrorist singna tongan ba mafamda tampaki khul kaya da nongmai kapsinduna landargli thawong asina taklibadi Manipur lengak pu karisu makhoina usite nongmai kapningba matamda kaptuna landa singani haiba adu mayek sengna utpani fibam asida Manipur lengak asina Manipur thugaina ba honariba Twni Kuki narco terrorist sing asi Manipur gi leimaidagi maru fangna muthanna ba lokhotpam thokpa thabak adu chapchana lawgadabani masi mai pangna pangthokna bagi damakta Bharat lengaki mafamda lengak loi singna amato oina khongjang changsinduna taksingadabani adubu lokfam thokpa thodang asidi lawba ngamdana leiriba asidi maraibak nungsidaba Manipur thugaina ba honariba afong ba yekna ba masak khanglaba sumai thiba piba ngamdaba mipangda MLA singna haibadu takpani haiba yai matang asida ireibak Manipur kannabagi damakta lawfam thokpa thodang asi leibak miyamna lawfam thoi ahanba oina Manipur ge Assembly constituency humfu asigi miyamgi mihut oiriba MLA singda leibak miyamna wang hangbagi khongjang ama changsinfam toi madudi karigi damakta hojik fawba miyamgi mihut oiriba MLA singna ima leibak Manipur kannaba lawfam thokpa thodang adu lawdribano karigi damakta mithibong mitambal oina leiribano leibak miyam asi karisu leitana khanbra haibadu chapchana hangfam thoi miyamna hangliba Paukhum asi pidaba tarabadi ekhoi miyamgi mihut MLA oiba toklo haiduna namduna MLA famdagi tokho thadohanba tai asumna leibak miyamgi akanba iho ama miyamgi mihut oiriba mathakta changsindaba tarabadi makhoina maraibak Manipur kannabagi lawfam thokpa thodang adu lawba ngamloi haina khali masigi asengba maramdi hojik fawba MLA sing amata oina punsinduna apunbagi thauna pangal sagatuna ireibak Manipur kanna ba lawfam thokpa thodang adu laudana mana thokpa pangleida leinariba asini maduna MLA singna hojik uliba sakta masi leibak miyambu usitaba maraibak Manipur bu nungsidabani aduna leibak miyam hauduna miyamgi mihut oiriba singna maraibak Manipur kanba leibak miyamga lawfam thokpa thodang adu law haiduna akanba iho ama changsendrabadi uchi makhulda changduna leibagum leikragani maduna miyamgi mihut oiriba MLA sing asi leibak miyamgi akanba iho ama changsinba mathau tai Senapati district ki frontal organization kaya na hokhiba November 2 dagi shutdown yauna khongjang kaya chathaduna laklabasu Manipur Sarkar gi maikaidagi makhoigi oiba mihul sing tharaktuna waroisin puraknaba hotnadabana makhatana khongjang changsinkhigani hairi Naga People's Organization Senapati District Student Association amadi Senapati District Women Association na lamjingduna district asigi frontal organization kayana sarugyaduna changsiliba khongjang asida January kangluf aduna Senapati da laklaga waroisin puraknaba hotnagadabani haina demand tawri Naga People's Organization gi wangangloi NG Chunthana khongjang asigi matangda Senapati da pangthokpa pawgi mifam amada phongdokhibada National Highway paring Kukising namna khundaba mafam phawduna chatpa matamda nungti numit khudingi naga singna puba thangba ngamloidaba senkhai amadi awaba pibagi thabak leptana chatharakpadagi ngasidi naga sing khangba ngambagi pangal lanthokle asiguma chairak asida Senapati gi naha ani khulai afaba paiba mioi singna masada yawba senfam mullaga tamthina fuduna hatoknaba hotnaramba asimakna hena nungnangba pokhale Naga nupi singna highway fawduna lalon pot puduna chatpada morbungi gamgi faida hangba kotugi geta kuki volunteer singna lalon pot pumna makfajinuna lohouba thodok adubu NPO na yaningdaba phongdokpa leikhre adubu ngasi fawba kuki gi maikaidagi civil society organization amatana mangjil thana tholaktuna wathok asi loisinna ba hotnabagi mami tamdri Naga People's Organization na changsiliba
Khongjang asi kangluf amagi mathakta changchinba khongjang nate adubu chenariba kanglupki CSO singna tawfam thokpa mathaudang lauduna chenariba mioi sing puthoklaga customary logi makhada waroisin puraknaba hotnadrabadi naga singna changsiliba khongjang makha chathakigani hairi naga singna senapatida sadamgi khongjang changchinba loisin khrabasu potchai thanna yawa truck chani hena Thadouda area amadi mau gate panduna lairi mafam asida NPO ge official singna chatuna Makhoina lambi thingbagi khongjang changsiliba si highway da namduna sel khaiba amadi miyamda awaba piba adugi mayokta changsinba khongjani haina khanganki changsiliba khongjang ase da highway da cheliba gari singi su yauribani maram asina transporter singna changsiliba khongjang asi saugat piu haina khanganki maduda driver sing amadi helper singi maikaidagi Hauzik oriba Manipuri phibam asida senapati gi CSO singna highway da namduna sel khaiba amadi michamda awaba pibagi mayokta khongjang changsinba asida apenba phongdorokpaga loinana mapung fana sogatpasu phonglakhi hairi Morning call dagi lokhojarake Manipura santi hanjilaknaba wari sanabada midai karigi yawgadoribano Kukina makhoigi homeland ama Manipur thugairaga semnabagi pandamda mitei da landarakpadagi haukiba tha tara nipans asi santi lectri asiguma fibam asina Manipurgi miyam awaba punsi mahingda hinghali Kukina mitei khakta da landarakpada waribadi mitei khakta natte Manipur da lairiba furuf kanglup khudingmakki mioi pumnamaktani Kukina mitei da landarakpa horakpadagi mitei kukigi marakta muknariba asigi horakfamni muknariba asi kukina horakpadagi oibata natana haujiksu kukina mitei da tanja yenglaga landarakliba asi leppaga loinana matungda amu hanna landararoi hairaba amadi Manipur thugairaga kuki len ama sembagi wakal thadokle haibada mahausagi phibamda hanjilaktuna hanagum santi leigani Masi union lengak amadi state engang no sukangli bani haujik mitei kuki mukna bagi fibam da lairibasi furufani gi marakta manadaba amma laibadagi mukna ba horakpa natte mitei singna kaidongai dasu yagadaba laitre Manipur thugairaga kuki len nam haduna semgani haina landarakpadagini masi khanglaba union lengak na muknaribasi loisina bagi damang muknariba mitei kuki da natana Manipur gi yelauminaga furuf yauna wari sanaraga santi purakna bagi damang union lengak na hokhiba October 15 da New Delhi da laiba Ministry of Home Affairs ke office na Kanglup ahum asigi MLA minister singa wari sanaba hokre adubu wari sanaba asi mitei amadi nagagi miut singa wari sanabagi nungi oina wahan thokarino haibasi hangba yaba Yaragli maramdi mitei kuki muknariba asigi maram munna khanglabani na muknabagi haurakfam oiriba muknaba ohelagliba kuki da makhoina Manipur thugairaga kuki homeland ama semge haibasi Manipur ge atai furup singna yarakadaba oide maduna mitei da landaba asi achumba natte haiba mamuta na hairaga landaba lemnaba kuki ge wari sanabadi yai adubu muknaba si yaudaba naga mihut singa karigi wari sanaribano amadi kuki na landaba hek lepkhibada muknariba asi leiroi khangba mitei ga Karigi wari sanagadoribano haibasi wahang oiri aduga union lengak na Manipur santi hanjilaknaba wari sanabada mitei na karigi yawgadoribano nagaga wari sanabadi laiminaba furuf oibana muknaribasi khamjinaba wari sanabadi yai haina khalabasu yai adabu naga luchingbasingne union lengak ki luchingbasinga mitei kuki muknabasi lefannaba henjina thawai yorakpadi yawrakloi kariguma thawai yorakpa tarabadi nungda kari leibage haina mitei na wahang hangnarakani